ꯑꯗꯨꯒ ꯍꯣꯔꯦꯟ ꯄꯨꯡ 3ꯗ ꯌꯥꯎꯁꯪ ꯃꯩ ꯊꯥꯕꯗꯣ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯊꯛꯄꯤꯔꯛꯑꯣ Hello mayam ngasidi yausangне aduga ngasdaki yausangsidhi lohonsu leibanina ko yamna kano tawre haidi kai hani khara na ngarang thadokna hare khara na ngasi thanarani hai adoni mayam andaki yausangse mayam su dum khangi duni ko ado akhoi yausangi jumse sanaba jam kan honari aduga akhoi gi swai si jolo ole dukan so nauba sare aduga mafam si du ko lebak to thokhibagi labuk si su dum yengune dum ihang hangna ado sorok su ubase yam di ihang hangedana ko mafam se dum nung ju thaga oidabanina lok sigana daire jum saba yausangi jum saba gi kino do adi wa do si ko ado sigana pi sina mase thumok jom balai thumok si jura jam gutra hai ko aina cha humbu haibada mai yade ado ai dum haijanari ne bako dum mem huji ai se dum changage moi se dum saba honari banina musa gam sai handak ti yongone mem akhoi ki kano se ising se phajana kange bako handak sei se ising se haringai tana kange ado nga di leidre handak sei se nga hurani ngai nga leidre mang sei di dum lei bako dak di leidre ado ising se phajana di kange mai kai pura mukta kange handak ising se jam jangna kangre ko sini mem handak ki ising phajana kange haibam khangda bo kange ising se yam hwari bako supply ising su dum lakte handak ti nong ni se duga thumok jon bi su aina jurada humbu piwan haibane ma cham kunthra do ado ma hai last chambo pi gyan ado ma changai ne ba siga ko wa tang mari mo su tange lai khang thawra banne liba ka se loina krak krak flower dum jawraga amuk thorakke ma'am charu khom balak ma mayang ni sina jam lau hala ka hiro jam kan honari he ai lâu lình mà rồi đấy ama khát thấy xe wow Chana sebenarnya malu lah dukan nak kenapa mi ke dukan ni nak jangan dukan ni cumi tu sih lah Kalian ground luar dekat thadu entro Ungani ka metra mata ka mai jukala ni On kiro mina la ron pungong ka me kun dai ni adu lau hai ro nang na ba khoi chak chak salimi mai hau doi mi mai marak se cha adi aduga mayam asise akhoi itawi pukhi ni bako sidalei se pukhi pon makse sumane loina kange chamane ko ising handak se ising je sathina wai bako sum mayam da aina kuire mayam da yeng handaba aduna dum tap tap na mayam dum share to jarake aduga akhoi gi endi se ka tari bale bang mayam se upul sathi hori bako se lebak ki gari chat padagi siga street baker le hoba siga dum jaking oi bada kel hoba lebak mayam se na mu endi se le gari am chat khibada de upul na pung aw yeba ado siga nungsa su yam sare mayam ko ko yendi si su tum lang trek lang udrane ko phajaina aduna sum mayam da tam tam na share troke ai ki mafam do mayam da dum toy toy na share to bangam da bne sum tam tam na haidi marak marak ta sum hapjarake aduga siga leire khoi mayam mi putmak na khangna ba ko si online delivery boy ni ba ko du si da leiba le sabi ni sina moi piran sab dai thok lei ni ba ado siga leire moi gi mathak siga ko ju mathak siga strawberry se phajana pale ado ngochangang mani adu u phangdra nungsa se jakmandana haigadra ai camera sina phaman ba ge haigadra lapmandana haidra isu khangdre ko sina khoi karong changbam karong gi oirom de sina nouba khesi dukan hang blim ko khoi yamba singna hang bani yam hauni me am sum lao chaba adu sida leire sina khoi bhamolai kai gi endi me am na sakhang na ba ko khoi de gi phaba haigadra ado gari ma chatkibada mit pangpham leitaba lambi oire bako hosi lambi se semdri hojik phawba semgani haro ji pau semdri ko upul li puthare upul se sigai hawbo upul si de kai hayuni gari ma chatkibada ko pura chai chupa hidak sabai mathau tani haibagi condition do oire bako ada silambi se sutat ba kuire kaino di mamang lom dei chatpanina ko
ꯑꯗꯨ ꯈꯇꯪ ꯁꯤꯒ ꯍꯧꯕ ꯕꯣꯔꯣꯏ ꯄꯥꯝꯕꯤꯁꯤꯡꯁꯨ ꯌꯥꯝ ꯍꯥꯎꯕꯅꯤ ꯍꯟꯗꯛꯇꯤ ꯕꯣꯔꯣꯏꯁꯨ ꯆꯥꯍꯧꯗ꯭ꯔꯦ ꯆꯠꯇ꯭ꯔꯕꯅꯤꯅ ꯁꯤꯒ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ BLM ꯁ꯭ꯀꯨꯜ ꯑꯗꯣ BLM ꯁ꯭ꯀꯨꯜꯒꯤ ꯒꯦꯠꯁꯦ ꯁꯥꯏꯠꯁꯤꯒ ꯏꯟꯗꯤꯒꯤ ꯁꯥꯏꯠꯇ ꯁꯥꯔꯝꯃꯦꯕꯀꯣ ꯑꯅꯧꯕ ꯁꯥꯔꯝꯃꯦ ꯌꯥꯝ ꯐꯖꯅ ꯁꯥꯔꯝꯃꯦ ꯂꯝꯕꯤꯁꯨ ꯌꯥꯝ ꯄꯥꯛ ꯆꯥꯎꯅ ꯁꯦꯝꯃꯝꯃꯦꯕꯀꯣ ꯒꯥꯔꯤꯒ ꯆꯠꯄꯗ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅꯕ ꯑꯗꯣ ꯁꯤꯒ ꯍꯧꯔꯤꯕ ꯎꯐꯨꯜ ꯃꯌꯥꯝꯁꯦ ꯄꯨꯊꯔꯤꯕ ꯃꯌꯥꯝꯁꯦ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯌꯦꯡꯉꯣꯅꯦ ꯑꯆꯠꯄ ꯃꯤꯗꯤ ꯑꯗꯨꯝ ꯈꯪꯉꯦ ꯆꯠꯇꯕ ꯃꯤꯅ ꯑꯗꯨꯝ ꯀꯣ ꯂꯥꯞꯅ ꯂꯩꯕ ꯃꯤꯅ ꯑꯗꯨꯝ ꯈꯪꯉꯣꯕꯀꯣ ꯑꯗꯣ ꯁꯤꯒ ꯆꯠꯈꯤꯕ ꯒꯥꯔꯤꯁꯦ ꯍꯧꯕ ꯎꯐꯨꯜꯁꯦ ꯈꯖꯤꯛ ꯈꯔꯥꯛꯀꯤ ꯅꯠꯇꯦꯕꯀꯣ ꯑꯗꯣ ꯃꯐꯝꯁꯦ ꯈꯤꯇꯪ ꯎꯐꯨꯜ ꯁꯥꯏꯠꯁꯦ ꯄꯨꯊꯕ ꯐꯕꯒꯤ ꯌꯥꯝ ꯍꯧꯍꯧꯗꯕꯅꯦꯕ ꯑꯗꯣ ꯃꯌꯥꯝ ꯑꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯑꯩꯒ ꯑꯩꯈꯣꯏ ꯅꯃꯒꯁꯦ ꯌꯥꯝ ꯋꯥꯅ ꯆꯠꯂꯤꯅꯦꯕ ꯅꯨꯡꯁꯥꯅ ꯃꯊꯛꯇꯒꯤ ꯃꯔꯣꯜ ꯑꯃ ꯑꯗꯨꯒ ꯁꯥꯏꯠꯁꯤꯒꯅ ꯎꯐꯨꯜ ꯀꯥꯍꯧꯕꯗꯣ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯏꯄꯨꯗꯧ ꯀꯩꯅꯣ ꯌꯧꯗꯣꯔꯦ ꯏꯅꯤꯌꯥꯃꯣꯏꯒꯤ ꯍꯧꯖꯤꯛ ꯌꯧꯗꯣꯔꯦ ꯌꯧꯔꯒ ꯑꯃꯨꯛ ꯌꯦꯡꯍꯜꯂꯛꯀꯦ ꯃꯌꯥꯝ ꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯀꯣ ꯁꯤꯒꯅ ꯌꯨꯝ ꯑꯃꯁꯨ ꯁꯥꯒꯠꯂꯝꯃꯦ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯑꯗꯣ ꯑꯅꯧ ꯑꯅꯧꯕ ꯌꯨꯝꯁꯨ ꯌꯥꯝ ꯁꯥꯒꯠꯂꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯌꯨꯝꯅ ꯁꯤꯒ ꯂꯩꯔꯦꯀꯣ ꯑꯩꯈꯣꯏ ꯌꯨꯝꯁꯨ ꯌꯥꯝ ꯁꯥꯒꯠꯂꯦ ꯑꯗꯨꯅ ꯅꯣꯡꯉꯥꯜꯂꯣꯏꯒꯤ ꯌꯨꯝꯁꯨ ꯁꯨꯃꯥꯏꯅ ꯁꯥꯒꯠꯂꯦ ꯕꯥꯎꯟꯗꯔꯤꯁꯨ ꯈꯥꯔꯝꯃꯦ ꯀꯨꯏꯔꯦ ꯀꯣ ꯀꯨꯏꯔꯦ ꯈ꯭ꯋꯥꯏ ꯀꯨꯏꯔꯦ ꯊꯥ ꯑꯃꯃꯨꯛ ꯁꯨꯔꯕ ꯈꯪꯗꯦ ꯑꯩꯅ ꯁꯤ ꯃꯥꯏꯀꯩꯁꯤꯒ ꯂꯥꯛꯇꯕꯁꯦꯀꯣ ꯑꯗꯣ ꯁꯣꯝꯗꯅ ꯂꯩꯔꯦ ꯏꯄꯨꯗꯧꯒꯤ ꯑꯩꯈꯣꯏ ꯏꯅꯤꯌꯥꯃꯣꯏꯒꯤ ꯌꯨꯝ ꯆꯥꯛ ꯊꯣꯡꯐꯝꯅꯦꯕꯀꯣ ꯁꯣꯝꯗꯩꯁꯦ ꯑꯗꯣ ꯁꯤꯒ ꯒꯥꯔꯤ ꯆꯠꯄꯁꯤꯁꯨ ꯕꯥꯏꯛ ꯆꯠꯄꯁꯨ ꯁꯥꯊꯤꯅ ꯋꯥꯏ ꯂꯝꯕꯤ ꯐꯠꯇꯕꯅꯤ나 ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯩꯈꯣꯏꯒꯤ ꯒꯨꯂꯥꯒ ꯆꯪꯕ ꯌꯨꯝꯗꯣ ꯏꯁꯤꯡ ꯆꯪꯕ ꯌꯨꯝꯗꯣ ꯃꯌꯥꯝ ꯁꯤꯗ ꯂꯩꯔꯦꯀꯣ ꯌꯥꯝ ꯅꯨꯡꯁꯤꯗ꯭ꯔꯥ ꯃꯇꯝ ꯑꯃꯗꯀꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛꯇꯤ ꯁꯤꯒ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯌꯥꯝ ꯁꯤꯒꯁꯨ ꯇꯣꯏꯅ ꯂꯥꯛꯄ ꯉꯝꯗ꯭ꯔꯦ ꯂꯥꯏꯒꯤ ꯆꯥꯛ ꯊꯥꯔꯝꯃꯦ ꯃꯤꯁꯦ ꯂꯣꯏ ꯑꯩꯈꯣꯏꯁꯦ ꯆꯥꯛ ꯀꯪꯉꯦ ꯂꯣꯏꯔꯒ ꯅꯨꯡꯉꯥꯏꯇꯦ ꯂꯥꯏꯗ ꯁꯤ ꯆꯥꯛ ꯕꯣꯔꯣꯏ ꯀꯠꯂꯝꯃꯤ ꯄꯥꯝꯕꯤꯁꯦ ꯃꯇꯝꯗꯨ ꯃꯥꯜꯂꯦꯕꯀꯣ ꯐꯖꯅ ꯂꯥꯏ ꯆꯥꯛ ꯆꯥꯔꯝꯃꯦ ꯀꯠꯄꯒꯤ ꯑꯣꯏꯅ ꯍꯥꯎꯕ ꯂꯩꯔꯝꯃꯤꯁꯦ ꯕꯣꯔꯣꯏ ꯁꯤꯒ ꯄꯥꯝꯕꯤ ꯆꯣ ꯆꯪꯉ ꯌꯦꯡꯍꯜꯂꯛꯀꯦ ꯃꯌꯥꯝ ꯑꯩꯈꯣꯏꯁꯦ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯔꯦꯕꯀꯣ ꯑꯍꯥꯟꯕ ꯆꯪꯕꯗꯗꯤ ꯑꯩꯈꯣꯏ ꯂꯥꯏ ꯈꯨꯔꯨꯝꯕꯒ ꯂꯣꯏꯅ ꯂꯣꯏꯔꯝꯃꯦ ꯊꯦꯡꯉꯕꯅꯤꯅꯀꯣ ꯑꯗꯣ ꯑꯍꯥꯟꯕꯒꯤ ꯆꯥꯛꯁꯦ ꯆꯥꯅꯕ ꯍꯧꯈ꯭ꯔꯦ ꯁꯨꯝ ꯁꯥꯏꯠꯁꯦ ꯆꯥꯔꯦ ꯍꯟꯗꯛꯇꯤ ꯂꯩꯃꯥꯡꯂꯣꯝꯗ ꯀꯩꯅꯣꯁꯦ ꯊꯥꯗ꯭ꯔꯤꯕꯀꯣ ꯆꯥꯂꯨꯛ ꯊꯥꯗ꯭ꯔꯦ ꯂꯩꯃꯥꯡꯁꯦ ꯊꯥꯅꯤ ꯍꯥꯏꯅ ꯇꯧꯔꯒ ꯊꯥꯗ꯭ꯔꯦ ꯑꯗꯣ ꯑꯍꯥꯟꯕꯒꯤ ꯆꯥꯅꯈ꯭ꯔꯦ ꯑꯍꯥꯟꯕꯗꯗꯤ ꯑꯩꯈꯣꯏ ꯐꯝꯗ꯭ꯔꯤꯕꯀꯣ ꯃꯄꯥꯟꯗꯒꯤ ꯂꯥꯛꯄꯁꯤꯡꯗꯣ ꯑꯣꯏꯅ ꯂꯣꯏꯅ ꯐꯝꯍꯜꯂꯦ ꯑꯆꯟꯕ ꯃꯈꯩ ꯐꯝꯍꯧꯔꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯃꯃꯥꯡꯗꯗꯤ ꯂꯧꯕ ꯉꯝꯍꯧꯗ꯭ꯔꯦ ꯑꯗꯨꯝ ꯆꯥꯛ ꯆꯥꯕ ꯂꯧꯔꯦ ꯂꯣꯏꯔꯝꯃꯦ ꯑꯗꯣ ꯃꯌꯥꯝꯁꯦ ꯆꯥꯛ ꯆꯥꯅꯕ ꯂꯣꯏꯔꯦ ꯑꯗꯨꯒ ꯁꯤꯒꯅ ꯑꯅꯤꯁꯨꯕ ꯁꯦꯀꯦꯟꯒꯤ ꯆꯥꯛꯁꯦ ꯑꯩꯈꯣꯏ ꯆꯥꯏꯅꯦꯕꯀꯣ ꯑꯩꯈꯣꯏ ꯆꯟꯕꯤ ꯍꯣꯏ ꯃꯥꯡꯗ ꯐꯝꯃ ꯆꯥꯔꯦ ꯑꯩꯅ ꯚꯤꯗꯤꯑꯣ ꯃꯆꯥ ꯑꯃ ꯂꯧꯒꯦꯅ ꯃꯥꯁꯦ ꯈꯪꯍꯧꯗ꯭ꯔꯦꯕꯀꯣ ꯑꯩꯅ ꯚꯤꯗꯤꯑꯣ ꯂꯧꯔꯤꯁꯦ ꯑꯗꯣ ꯃꯌꯥꯝ ꯁꯦꯀꯦꯟꯒꯤꯁꯤꯗꯤ ꯍꯟꯗꯛꯀꯤꯁꯤꯗꯤ ꯃꯤ ꯑꯅꯝꯕ ꯂꯤꯛꯑꯦ ꯃꯃꯥꯡꯗꯗꯤ ꯌꯥꯝ ꯌꯥꯝꯃꯤ ꯃꯔꯝꯗꯤꯀꯣ ꯌꯨꯝ ꯃꯥꯡꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯅꯔꯦꯕꯀꯣ ꯑꯗꯨꯅ ꯂꯥꯏꯒꯤ ꯊꯧꯔꯝꯅꯤꯅ ꯌꯨꯝ ꯃꯥꯡꯕꯗ ꯁꯨꯝ ꯆꯪꯉꯛꯄ ꯅꯨꯡꯉꯥꯏ ꯍꯥꯏꯗꯤ ꯂꯥꯛꯅꯗꯕꯁꯨ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯦ ꯑꯗꯨꯅ ꯍꯟꯗꯛꯀꯤꯁꯤ ꯑꯗꯨꯝ ꯂꯤꯛꯑꯦ ꯃꯤꯁꯦ ꯑꯗꯨꯝ ꯌꯥꯡꯈꯩꯃꯨꯛ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯣ ꯆꯍꯤ ꯈꯨꯗꯤꯡꯒꯤꯗꯤ ꯌꯨꯝ ꯌꯥꯝꯃꯤ ꯍꯟꯗꯛꯀꯤꯗꯤ ꯌꯨꯝ ꯃꯥꯡꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯁꯦ ꯂꯤꯛꯄꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯏꯟꯖꯥꯡꯁꯨ ꯌꯥꯝ ꯁꯥꯊꯤꯅ ꯍꯥꯎꯔꯦꯕꯀꯣ ꯑꯗ ꯑꯩꯈꯣꯏ ꯆꯟꯕꯤꯁꯦ ꯍꯧꯖꯤꯛꯐꯥꯎ ꯈꯪꯗꯦ ꯍꯧꯖꯤꯛꯇ ꯈꯪꯉꯛꯏꯅꯤ ꯃꯥꯁꯦ ꯑꯩꯅ ꯚꯤꯗꯤꯑꯣ ꯂꯧꯔꯦꯅꯀꯣ ꯑꯗ ꯃꯌꯥꯝ ꯑꯁꯤꯒ ꯆꯥꯛꯁꯦ ꯆꯥꯔꯦ ꯃꯟꯗ꯭ꯔꯥ ꯆꯥꯔꯨꯕꯗꯩ ꯌꯥꯝ ꯋꯥꯅ ꯍꯟꯖꯔꯦ ꯑꯩꯁꯦ ꯃꯥꯏ ꯄꯨꯈ꯭ꯔꯤꯁꯦ ꯄꯤꯛꯁꯟꯗ꯭ꯔꯣ ꯃꯥꯜꯂꯦꯅꯦ ꯂꯝꯕꯤ ꯆꯥꯎꯊꯣꯔꯛꯇꯣꯏꯔꯣ ꯂꯝꯕꯤꯁꯦ ꯆꯥꯎꯊꯣꯛꯑꯒ ꯁꯦꯝꯈꯤꯗꯣꯔꯦ ꯏꯇꯥꯏ ꯄꯨꯈ꯭ꯔꯤꯅꯤꯁꯦ ꯃꯌꯥꯝ ꯌꯦꯡꯉꯨ ꯏꯇꯥꯏ ꯃꯃꯥꯁꯦ ꯑꯥꯗ ꯐꯤꯕꯝ ꯁꯣꯡ ꯂꯩꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯇꯧꯕ ꯂꯣꯏꯔꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯌꯥꯎꯁꯪꯁꯤꯁꯨ ꯉꯁꯥꯏꯒ ꯍꯧꯖꯤꯛꯀꯁꯦ ꯖꯝꯖꯥꯡ ꯁꯥꯔꯝꯃꯤꯌꯦ ꯐꯤꯔꯥꯟꯒ ꯌꯨꯡꯒ ꯂꯩꯔꯝꯃꯤꯅꯦ ꯍꯔꯦ ꯌꯥꯝ ꯊꯤꯅ ꯌꯥꯡꯉꯝꯃꯦ ꯑꯩꯈꯣꯏ ꯅꯨꯄꯥ ꯃꯆꯥꯁꯤꯡꯁꯦ ꯊꯕꯛ ꯌꯥꯡꯉꯦ ꯍꯧꯖꯤꯛ ꯅꯧꯅ ꯍꯧꯒꯠꯂꯛꯏꯕ ꯑꯉꯥꯡꯁꯤꯡꯁꯦ ꯌꯥꯝꯅ ꯊꯕꯛ ꯁꯥꯊꯤꯅ ꯌꯥꯡꯉꯦ ꯑꯍꯟꯗꯩ ꯑꯉꯥꯡꯅ ꯑꯃꯨꯛ ꯍꯦꯜꯂꯦ ꯊꯕꯛ ꯌꯥꯡꯁꯟꯕꯁꯦ ꯀꯩꯅꯣꯒꯤ ꯏꯟꯇꯔꯅꯦꯠꯀꯤ ꯃꯇꯝ ꯑꯣꯏꯅ ꯇꯧꯋꯤꯗ ꯈꯪꯗꯦ ꯌꯥꯝ ꯌꯦꯡꯉꯣ ꯑꯁ ꯅꯨꯡꯁꯤꯠꯁꯨ ꯌꯥꯝ ꯀꯟꯁꯤꯜꯂꯛꯑꯦ ꯌꯥꯝ ꯌꯦꯡꯉꯣ ꯌꯥꯎꯁꯪꯁꯦ ꯄꯨꯡ 7ꯗ ꯃꯩ ꯊꯥꯅꯤ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨ ꯃꯌꯥꯝꯁꯨ ꯃꯇꯝ ꯆꯥꯅ ꯂꯥꯛꯑꯒ ꯉꯁꯤꯒꯤ ꯌꯥꯎꯁꯪ ꯃꯩ ꯊꯥꯕꯁꯦ ꯁꯔꯨꯛ ꯌꯥꯕꯤꯔꯣ ꯃꯁꯤꯅꯤ ꯑꯩꯈꯣꯏ ꯂꯩꯍꯧꯄꯣꯛꯄꯤ ꯈꯦꯋꯥꯝ ꯃꯄꯥꯟꯒꯤ ꯌꯥꯎꯁꯪꯁꯦ ꯈꯔ ꯑꯃꯗꯤ ꯃꯩ ꯊꯥꯈ꯭ꯔꯦꯕꯀꯣ ꯑꯇꯣꯞ ꯃꯐꯝꯁꯤꯡꯗ ꯉꯔꯥꯡꯁꯦ ꯃꯩ ꯊꯥꯅꯔꯦ ꯑꯗꯨꯒ ꯉꯁꯤꯅ ꯑꯩꯈꯣꯏꯒꯤ ꯈꯦꯋꯥꯝ ꯃꯄꯥꯟꯁꯦ ꯃꯩ ꯊꯥꯔꯅꯤ ꯑꯇꯩ ꯀꯗꯥꯏꯗꯁꯨ ꯊꯥꯔꯤꯕ ꯑꯗꯨꯗꯤ ꯈꯪꯕ ꯉꯝꯗ꯭ꯔꯦꯕꯀꯣ ꯑꯗꯣ ꯃꯦꯝꯁꯤ ꯑꯅꯤꯈꯛꯁꯨ ꯂꯩꯁꯥꯕꯤ ꯍꯧꯒꯠꯂꯛꯄ ꯃꯆꯥ ꯌꯥꯝ ꯆꯥꯎꯗ꯭ꯔꯤꯗ ꯃꯆꯥ ꯍꯧꯒꯠꯂꯛꯄ ꯀꯩꯅꯣꯝꯁꯨ ꯌꯥꯝ ꯀꯟꯅ ꯂꯥꯎꯔꯦ ꯑꯗꯨꯒ ꯍꯣꯔꯦꯟ ꯄꯨꯡ 7ꯗ ꯌꯥꯎꯁꯪ ꯃꯩ ꯊꯥꯕꯗꯣ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯊꯣꯛꯄꯤꯔꯛꯑꯣ ꯄꯨꯡ 7ꯗ ꯑꯃꯨꯛ ꯐꯪꯅꯔꯁꯤ ꯑꯗ
ꯃꯊꯪꯒꯤ ꯃꯈꯥ ꯇꯥꯕ ꯕ꯭ꯂꯣꯛꯁꯦꯀꯣ ꯃꯊꯪꯒꯤ ꯃꯈꯥ ꯇꯥꯕ ꯕ꯭ꯂꯣꯛꯁꯦ ꯃꯊꯪꯗ ꯎꯅꯔꯁꯤ ꯑꯗꯨ ꯉꯁꯤꯒꯤꯗꯤ ꯁꯤꯒ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯨꯒ ꯃꯇꯝ ꯆꯥꯅ ꯊꯣꯛꯂꯛꯑꯣ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯍꯟꯗꯛꯀꯤ ꯒ꯭ꯔꯣꯍꯣꯟꯒꯤ ꯌꯥꯎꯁꯪꯁꯦ ꯑꯗꯨꯒ ꯁꯨꯝ ꯆꯪꯉꯒꯦ ꯍꯧꯖꯤꯛ ꯀꯩꯅꯣꯝꯒꯁꯨ ꯀꯟꯅ ꯂꯥꯎꯕ ꯂꯥꯛꯑꯦ ꯀꯩ ꯍꯥꯏꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯏꯟꯁꯤꯅ ꯀꯅꯥꯅ ꯀꯩꯗꯧꯕꯤꯔꯝꯃꯤꯕ ꯏꯟꯁꯦ ꯃꯤꯁꯟꯒꯤ ꯑꯣꯏ ꯃꯥꯜꯂꯦ ꯑꯗꯨꯒ ꯏꯟꯁꯤꯅ ꯀꯅꯥꯅ ꯇꯧꯕꯤꯔꯝꯃꯤꯅꯣ ꯈꯪꯗꯦ ꯁꯤ ꯍꯣꯔꯦꯟ ꯌꯥꯎꯁꯪꯒꯤ ꯅꯨꯡꯗꯥꯡꯗ ꯍꯨꯔꯥꯟꯕ ꯂꯥꯛꯑꯒ ꯍꯨꯔꯥꯟꯅꯤꯡꯉꯥꯏ ꯉꯥ ꯂꯩꯇ꯭ꯔꯦ ꯍꯟꯗꯛꯇꯤ ꯃꯌꯥꯝ ꯂꯣꯏꯁꯜꯂꯦ ꯑꯗꯨꯒ ꯍꯣꯔꯦꯟ ꯌꯥꯎꯁꯪ ꯃꯩ ꯊꯥꯕꯗ ꯑꯃꯨꯛ ꯎꯅꯔꯁꯤ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ